नमाज की फिदिया हिंगलिंगैदा कनागुम्बा मियोय अमतगी नमाज की करिगुम्बा मौंग अमदता फिदिया लेते महाकना ngamba mawng aduda namasing adubu ada tawba asi farzni tawbatabu karigumba kanagumba miyoi ama uzar amagi maramdagi namasing sonba ngamhaudraba amasung madubu qaza tawbagi matam su fangdraba amadi hariba matam aduda mahak sibagi matam yausillaklabadi madugi mawng ani lei ahanbada karigumba mahakna mahaki namasing adugi fidia pithoknabagi damakta wasiyat tawramba oiraba amasung mal thamlamba oiraba adu oirabadi witr yauna namas khudingmakki mahutta sadaqai fitar amagi changda haibadi kilo amaga gram chamnga ga hundramnga gehu natragana madugi mamal mahakna thamlamliba mal adudagi saruk ahum thokpagi amadagi lawthokpa asi warisin singi mathakta lazim oigani aduga ani suba mawng amana asini madudi karigumba mahakna wasiyat tawramdraba natragana mal thamlamdaba oiraba adu oirabadi hairiba mawng aduda mahaki lehuriba warising aduna mahaki maikaidagi fidia pithokpa asi lazim di oide tawbatabu karigumba mahaki maikaidagi fidia pithokpikhiba tarabadi mayat adugi zimadagi Allah Ta'ala na kokthok pigani haibagi thasabali